ngasi numidang waramda phongkiba pause singda yawba I pausing Manipur Circle News na myamda pathokchari ahanbada kangla pause dagi tentakpa pawa moina lokhachari kaibi manakisingda sajik saba san ama Kukisingna hatlaga pukhre state asida PR lakhraba matungda tha ahum lomgi maya asi sandi khara hanjilakpagi phibam laklabasida ngasi numit yungba pung 12 khara helakpada Imphal East ki sagolmang police station ge manung sanba kaibi manaki chanung awang leikaida Kukisingna shanna manongmina kaptuna hatlaga pukhre ataisu hatnaba honabada kalhaure todok asigi matangda press na phangwa pawgi matung inadi maitai singna loinariba sansing mafam aduda sajik saba sanglubada Kukisingna nomai kaptuna shan ama hatlaga pukibani Kukisingna nomai kapthorakhiba jaga asi mafam aduda leiriba Assam Rifles ki post leiriba adudagi meter samarom tamak lapna leiba mafamni hairi PR manung asida tampaki lamdana security force na mafam gyada operation chathaduna mifa mipun chatharabasu Kukisingna phongna nomai kapthokpadadi karisu taude nomai kapthorakhiba Kukising adugi mathakta action lawbagi mahutta wari sanaduna khambagi mawong myamna unakhi nong leptana subana ising saw mayuknaba yabagi phipamda leire jun awm phawba akan manong tagani nung dalal da landslide tokle haugiba numit kharani asidagi nong leptana tarakpana maram oiraga Manipur da leiriba turel ayamba imai wangkhalakle Imphal manungda seliba turel ayamba imai wangle turel gi imai wangkhalakpana maram oiraga ithai beres ki gate sing hangdokpa haukhre Imphal manung phawraga seliba turel ayamba imai wangkhalaklabasu warning level gi sangdi yaudri amoromda Imphal Jiri lambi gi nungdalal da nongkanna tabadagi landslide thokle Indian Meteorological Department gi matung inna mathang thajun ahom phawba akan manong taraba yai haina panari ngasidagi hauraga hayeng phawba akan manong lightning amasung thunderstorm akan ba nonglei nungsit silaba yai hairi loktak ki maisu leptana wangkhalakpadagi ithai beres ki getsing hangdokpa haukhre haukiba tang kuntaretagi hauna nong leptana tarakpa asina maram oiraga Imphal city gi mafam ayamba sing thumduna mauza gi punsida sauna akaiba pire sagolban thangoiban amasung kakwa gi mafam gyada ising thumduna myam chathok chasinda awaba kaya mayoknare Imphal turel amasung cherau turel gi imaisu wangkhalakle Chandel Churachandpur Ferjol Sanapati yauna Kukisingna amasung Thobal gi mafam ayambada nong leptana tabana maram oiraga isaw mayoknarakpa yabagi phibamda leiri hojik phawbagi oina morena millimeter samaga ani yauna khwaidagi kanna nong tapa mafam oiri masigi matungda kamjongna millimeter maudraga taruk Chandel millimeter 63 aduga ukhrulna millimeter 30.9 yauna nong tai Senapati district ki oina orange amasung yellow warning lautoktuna hamioi ayamba yumdagi mapan thoktanaba khangankhre Tamenglong district ki oinadi red alert warning lauthokkebaga loinana jaga asida pungda kilometer 90 yankhai yauna karikumba matamda pungda kilometer 30 gi sangda nongse chillaba yai hairi amoromda Imphal manungda seliba turel ayamba imai wangkhalakpana loktak ki imai su wangkhalakpadagi haugiba tang kuntaretagi hauna ithai beres ki getsing hangdoknaba myamna takna dono lakhibani adubu NISPC gi maikaidagi karimata thausadana lakhibani ithai beres ki getsing hangdoktaba asina maram oiraga loktak ki imai ka hena wangkhalakpadagi ngarang ahing nongyai matung pung amarom tabada ithai beres ki get number 3 asi centimeter 10 rom singkhatpa haururaga mai lakhidaba amasung department asigi leiriba generator asisu yadabana maram oiraga singkhattana tokhre adumak pungrang ahing supa leptana generator adu semlaba matungda ngasi ayuk pung 13 khara helakpadagi siren khongduna gate singkhatpa haukhre nong leptana tabana maram oiraga ukhrulda landslide thokpadagi nupi ama soktuna district hospital ukhrulda laikan nakre mamingna alamla saija kowi hairi sehai khonogdagini amoromda Imphal Jiri lambi gi tupul amasung Scotland ani gi marakta leiba nung dalalda landslide thokpadagi Imphal Jiribam lambi phaunadre hairi